Jiribam District po modern district amagi thag yaw na pukat na balay na semgat lagani haina Chief Minister Yumnam Khemchand fongdokre. Wafom asi Chief Minister gi Jiribam khongchat ki sarukamo oina hauzik district asida semgat sagat liba Interstate Truck Terminus ngasi ayug yangshin kibadu da fongdokibani. Chief Minister na makataraduna hai laingaga sina Manipurda mahusha gumtang dulay taba hanjilak na bahayduna tongan-tongan ba community singi maragta lainariba thajanadaba singa si kok na ba akan mamuong da hotnari. Hauzik Manipurda thokliba kanglup ki irang asida ihan-hanba oina Jiribamda khundariba community singi oiba apunba chaklen ama ngarang chaminare. Masina akhoi masalgi marakta hena thajanaba hangatpada natana ing tappa lamdam ama purakpada achauba mateng ama oiragani haibagi thajabalai. Maram asina Jiribamgi modern district amagi thakta samgat lagani haiki yangsin khongchat aduda MLA amadi official kayasu sarugyaki tungda Chief Minister Y Khemchand BJP Manipur Pradesh ke President A Sarda amadi MLA kayagaloina na Assam gi Udharbon constituency da BJP gi merep oiriba Rajdip Golagi election campaign ga mari lainana public meeting pangthoki sida ISBT dagi truck mayamgi domination dagi loina space chauragana tourism ga mari lengna kari kari hape ai haiba mayam du apgi ada hanro batungda karo singa hoyi town planning gi toan ba si planner mayam lai to tanar kanda si model district ama onto payana ba onagani maramdi as we all know that thoiba conflicts da yana community mayam punjala kanda saklen masamina ba sina mayam benum punba adu ba district amani masi koina memorable lo ina semgani buji sarkar gi panam